Lakhipuronline puthokchaba Mars ki tang manga Laibak pokpa numit ki Khomjinba Pao tabirase Ahanbada maruoipa Pao Chayol ani chupna chatharakiba nipunitoi suba Agartala lairik mela ngasi loisilagani Mukhyamantri na Siljarda laklambada nupi amana mahaki yumpham miyoi khutpu amana khopsin kibagi mayokta wakat kibagi pung kunmari gi manungda mahaki yumpham amukhana phangba ngamkhre Mars ki tang tara mari phawba Aadhar card ki ming address na chingba semdok semjin toba yakhigani Manipur Assembly na ngarang the Manipur Name of Places Bill 2024 pass tawkhre Manipuri lon bo Assam ki district marida associate official language oina lauthokibada khongjang asida saruk yakiba kudingmaki maphamda tobimal khangba udakli amasung Naharol Sahitya Premi Samiti Imphalna Kabiratna Dr. Lamabam Kamalgi mapok komon thoram pangthokre Haujik mapungoiba Pao tabirase Chayol ani chupna chatharakiba nipunithoi suba Agartala lairik mela ngasi Mars ki tang manga da loisilagani haukiba February ki tang kunmathoi da mela asi Tripura ki Chief Minister Professor Dr. Manik Sahana haudokpi khibani ngasi loisinbagi thoramda hanagi Deputy CM Jisnudev Parmana Chief Guest oina saruk yagani thoramda Sahitya Academy Awardee Sorokhaibam Kambini Guest of Honor oina saruk yagani mela asiga mari leinana pangthokiba makhal kaya gi thoramgi sarugama oina Tripura lenga ki Information amasung Cultural Affairs ICA loisingna sinduna lamtamasigi masinglikpa lon singi oiba saireng seidinabagi thoramamada Wangkhem Biramangolna moderator oiraga Manipuri aiba aibi taranipana masa masana iba saireng pathokna ki haina Agartala dagi RK Tarunjit na paudam lagli Ahu pande linda lilawop nga thongbada hapni haribop mahai phanglabasu iranaini aduna punchigi matam khudingda miyoibagi punchida yamkhre awabagi chaitheng mitna phabagi Sageng selgumna ngali loktak pap chaurba amatta ngairaba Manipur gi loktak mutlaroidara chakliba mairi asibo ngamlaroidara kanba egi ngasiti malemni kunchigi lerak kayagi saktam uba phangjabana yu ani sui yum su ani khabi su ani paiba ngami khorjei paiduna su matik magun 4G 5G gi kallaba wave radiation da potha halni malem pumba mamlaba thajagi marumda lem ima onung sibi ima okchege mapok khudi maikhum uptuna atopana singchep thaduna pom libi layang amani koipai paiba khoimo singi asit awan tattana chen thariba nong shibagi phoenix uche gumna paithorakhi kayarak aidi itomta namdabana pangal thokpa leitabana thauna aigi chatna adum khalli pakriti khusiamda kungi ahongma lakbada chikobi ebong khaurangna ngaijeba Assam ki CM na Barak Tampak ki khongchat laklambada Mukhyamantri ki maphamda Silchar Konokpur gi nupi amana mahaki yumpham atopak miyoi khutpo amana kopsin khibagi mayokta kapsa laujaki pung kunmari gi manungda mahaki yumpham amukhana phangba ngamkhre matam kaya gi mamangdagi Silchar Konokpur Saratpallida masana leijaba yumphamda atopa miyoi khutpo amana namduna mahaki lamadu khopsinduna leirakibani hairi thodokatugi matangda nupi aduna matam kaya gi mamangdagi Silchar gi Police amadi jila lengak tawa katuna lakpani adubu kanamatana tabidaduna lakli haina haukiba irai nimita CM na Silchar Medical College da lakpagi khongsat aduda wafam asigi matangda CM masamakta kap lauduna paudamki madugi makha taba oina ngarang ningthokaba numita Kasargi SP Numal Mahata amadi atay makok thongba miyoi sing laktuna hiram asigi matangda yingsinkiba kaloinana mahaki yumpham adu masada sinarambada nupi aduna haraute amba phangdokre কাছের এসপি স্যারের কাছে অনেক ধন্যবাদ করি আর আমার পুলিশ প্রশাসনকে অনেকভাবে ধন্যবাদ সবার সাহায্যে এবং আশীর্বাদে আমি আজকে জায়গাটা পাইছি আমি অনেক আনন্দিত হয়েছি স্যারের CM স্যারের আজকে একটু আমি জায়গাটা হয়েছে অনেক আরে আটকা চলে না এখন তো তুমি আমার সামনে আছো
আমার জায়গা সা দখল করছে তুমি কান্দা কাটাটা বন্ধ করো 1 মিনিট তুমি এক ফার্স্ট কান্দা কাটাটা বন্ধ করো 2 মিনিট আমি অপেক্ষা করি আমার জায়গাটার মধ্যে অন্য মানুষের দখল করিয়া বুয়া তাদের ঘর বানাইয়া কালকে আপনি একবার এসপির সঙ্গে দেখা করবেন Nungairaba Pao BSc BTech BCA amadi MCA gi mahiroi singna computer programming tambagi damak free demo class ta saruk yabagi kutong chaba thamjari ngasimag iscode.com da changpiduna book tobiu natraga free demo class ki damak 9606017575 number asida call tobirago Aadhaar card ka mari leinaba ming address na chingba semdok semjin gi damak UIDAI gi official website da changlaga online da sel tingdana March ki tang 13 phawada my Aadhaar portal da semdok semjin toba yakhi gani hairi aduga March ki tang 13 gi matung da di sel changani hairi asom da Lok Sabha mikal gi mangoina na West Bengal da miyoi kayamarong gi Aadhaar card reject torokpagi matang da Mikhal Commission na Aadhaar card yaudраbasu vote thadaba yagani haiba wapam phongdokre Manipur Assembly na ngarang ningthaukaban mita di Manipur Name of Places Bill 2024 pass tawkre masina maram oiraga lainga ke ayaba yaudana kariguma mafam amagi ming onthokpada athingba thamkre ayaba yaudana kariguma mafam amagi ming onthokpa thengnarabadi chahi ahum gi jail natraga lupa lakh ani phawba fine thianbagi wa yauri I know highly by Queen Tanam report ma'am say, Masi a coin and Napogi Mota, a coin, another Miron singing the Masi Manghalaga, mixed or Manghalla Crave question. Kun Maming, she revenue department now, Tongadaba, or like I dugi, Lamdam dugi, Hanadagi Lajaraba, Toliba Mingsi, without a consent, without the authority. But Ton the toner, Papa, all the one other person is Harikoida. Confuse me, I'm creator. A woman who Cry Manipur Kai the Nogai Kango with the Wimatang Lion. Handam Matadas are Biromini, Impali Airport, Lankai, Hongolam, to get Kapoda. Very serious. Honorable Sir, Sekwe Tarain and Lowero. Adagi, they the Liba, Kangpo PC, Kangui guy. Kangpo P. Kangro missing that the lady though, Kangui in a Tolido. Kangpo PSC, Paipuna, Mehoro, the Tolopal, Lamni as a Kangdaba, Mina, Kangui Kongina. Hekta thon be Abraham ne dai na Chochanpur si Lanka Chochan Maharaj na Lusai expedition gi matang da Manipur gi apun saktam kan na bi honab da kayam wa gi kayam thengna gi ba madugi Chochan Maharaj na thengna gi ba awa ba madudagi maming lor kan da Chochanpur na thon gi bu ji Lanka thon ne mingwon thoe na thet pa gumba imphal manung su nei karai no sida tawra mai ba mayam si ibadu thangjing haina ekhoina noan madagi khormi ba thajan na bi matungina adubo Lakhipur reserve forest na Chief Puthuri, Lakhipur Reserve Forest. Mayam Viramani, Impalo Airport ki address Chochanpur Mahajin Thalam. Adagi Assam Rifle ki official letter da Lanka district kan. Akhoi si mapu pandraba, yumbu leitraba, toning ba na pongtok to boya ba dong na sarma. Sathar puse, masi quite a live activity. Handak recently Jiribam gi Praja Singh, aduba Jiribam gi authority mayam tanar kana khuntara ka manga subject to correction maming ngong thue. Ano ba in better kambu ki tholam mamung do. Original indigenous ki maming da Honorable Speaker sir sigi bill se move to puthok ta ba yada dana akoi cabinet na kop na khanar matung da masi akoi sidai da pass tauna ba haidana pukhachar pani ada masi dai da akoi loina committee ama akoi sidai da tawdo ji sar akoi gi committee ma leigani committee sigi recommendation da ga loina na ming hongdo hongin tawba yagani committee Chahi asigi February gi tang 19 da phamkiba Assam cabinet mifamda Manipuri lonbo Assam gi district marida associate official language oina lautok pikibada Assam gi honorable CM Dr Himanta Biswa Sharma honorable minister Ranos Pegu amadi Jayant Malla Barua loinana Lakhipur gi MLA Kausik Rai gi mafamda Tawbimal khangba utpa amadi harau tayamba phongdokpa gi mifam ama Sri Govinda Mandir Porichalona Committee amadi Bataha Guli Manipuri Mahila Samiti punna sinduna March ki tang ahumda Sri Govinda Mandir sanglena pangthokre mifamda thokjom ngauba
President Sri Sri Govinda Pandit Porichalona Committee na mifam mapu oikhi. Mandir Committee ge Advisor Retired Colonel Gokul Chandra Singh amasung Mutum Jyotindra Mohan MWO IAF na Dice Taleng Sinki. Mifam asida Langolakpam Nandababu Thokchom Nidhi Ranjan Akham Ibotombi Retired Colonel Gokul Chandra na chingba miyoi singna hiramasiga mari leinana wangangki. Mifamda wangangki basingna Assam gi mitei gi puwari da jana gi mayek na iduna leihaurakadaba khongjang asida maifagi Seram Herajit ki contribution kawba ngamloi haina phongdokhi. Amadi asigumlaba khongjang asigi striker amani haina singtharaduna amsugi President Ngasepam Sanahal gi ming panduna tawbimal khangba suutki haina Mandir Committee gi Secretary Kabrabam Gauramani ki Cherol asina hairi. Cherol asida makata na hai sarkar da akanwa pressure piduna lakpa MLPCC Ampal All Assam Manipuri Women Mairapai Coordination Committee Manipuri Sahitya Parishad Assam Uma MPE na chingba Loop Singi Ming Palladuna Tawimal Khangba Udrakli. Asita sunatana hairiba khongjang asida matam pumbada saruk yakiba Loop Singi Ataubi Kuding Maki Mapamda su Tawimal Khangba Utpaga loinana harau tehamba phongdorakli. Handakta Assam gi CM Dr. Himanta Biswa Sarma na Lakhipur gi Labok Bagan Fielda achauba mifam ama pangthoktuna Lakhipur gi maruoiba chakhot thorang kaya gi urep uyung amadi maikhum hangdok pirambada Lakhipur Ahal Maruk ki President Durga Kanta Pande, Working President Ingudam Kanta, VP Professor G. Narahari Sharma Amadi General Secretary Ingudam Binodna Assam gi CM Mantri Singh Amadi Lakhipur gi MLA gi mafamda harau nungaiba amadi apenba phongdorakli. Silchar Ramnagar Tuko gi Khaidem Selungbana Masagi Anaba Amana Laikitabada Mitei Chambers of Commerce Assam gi Mihut Kangbuna Laikitrabagi Yumda Chatuna Thamoi Songna Nungaitaba phongdokre. Laikitaba matamda Masagi Chahi Marfunithoi sukre. Laikidraba Khaidem Selungba Tarapur GP gi President in charge oiramba Khaidem Bitaratna gi mapabungni. Nungairaba pau khu tang chikpa nerve ki anaba khwang janglin gi anaba brain amadi BP stroke oiruba singi anaba kayabu digital clinical magnetology scanning therapy na layeng ba yahale. Layeng asina hidak amata yaudana haksangi cell amadi vital organ singbu mathau ningthina pangthokhanduna I tongta leiramba amot pasing sengdokpa ngamali amasung kidney liver heart amadi brain gi mapangal kankhat handuna haksang phana thamba ngamali. Magnetology scanning therapy asigi kanaba lobiu ngasimak lengsimbirago. Energy Healing Center First Floor Smile Market Central Road Silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawba layeng zari. Chief Consultant Dr. M. Santikumar Singha Lifestyle Medicine Consultant Harvard School of Medicine USA Certified. Rongpur Part 2 dasu numit khudingi naturopathy gi makhal makha layang patap sizinatuna layang bahuzari. Advance booking gi damak mobile number 9706 554 286 natraga 9395 732 456 number asida call tawbirugu. Aina ngasi Dr. Santi jambada lakpa pai na lakpa hijiki jumme kham ngokai ai ming mapam ki Chandra ai khu ya naam se chahi 3 sure ai asiga lakna jembade ge yoji jamne improve hoire hoji kana bajam bhange. Naharol Sahitya Premi Samiti Impal na Kabiratna Dr. Lamabam Kamal ki chamaga kunmanga subama pokumon thorom Langthabal Kunjada leiba Dr. Kamal Literary Complex da Mars ki tang ahum nongmaijing nimita pangthokre. Complex adu da khiliba kabigi murti da hailei katpa masung saireng saidinebana thorom adu gi mapungoiba saktam oikhi. Samiti ki President Nauroibam Indramani amasung Kabi Kamal gi masui bungo Lamabam Chandrakantana Dais ki leiteng oikhiba thorom adu da Samiti ki Vice President Yaima Haubamna thorom gi nunggi oiba warol piraduna mayambu taramna okhi. Layoi khraba Kabiratna gi masui bema Biswapriyana masana izaba phajakraba Ingraji gi saireng ama pathoktuna hodokhiba saireng saidinabagi thorom aduda saknairaba aiba aibi taramapana masana iba saireng ching pathokhi. Jongtham Subadani Wangkhairakpam Birendrajit Rajkumar Sana Jauba K. Gangarani
Dr. Irungbam Deben, Loitam Inaubi, El Modumongol, Maibam Nabokisor, Nisa Basi, Donesor Konsam, Oinam Chittaranjan, Binod Kumar Sarma, Waikom Amucho, Yaima Hauba, Laisra Memo Amadi, Asangbam Netrezina Chingbana, Saireng Patokhi. Samiti ki President Nauroibam Indramanina Complex asi Semga Sagalakpada Tengbang Lakiba, Laikaya Sidagi, Langpok Lakpam Mega Amasung Laisang Temkuni, Loinana, Samiti ki Office ki Infrastructure ki Awadapa Mateng Pangbiriba, Dr. Kamal ki Tiziloy, Dr. Lairan Lakpam, Sarat Pusu, Achamba Kudol Pidune Kai Komna Board ki. Samiti ki General Secretary Dr. Huirem Tembana, Lengbirak Pasungbo, Takatwarol Piraduna, Tauram Luisin ki. Dr. Kamal Punsi amasung Manglan haiba lairiki aiba Dr. L. Saratna tinki ba mipum kuding makta lairika sigi Bangali amasung mitei mayek khutnam animak lemna jenthok tuna phangan ki Aroi bada maroi ba pau amukhanna Chayol ani chupna chatharakiba nipunitoi suba Agartala lairik mela ngasi loisilagani Mukhyamantri na Silchar laklambada nupi amana mahaki yumpham miyoi khutpu amana kopsin kibagi mayokta wakat kibagi pung kunmari gi manungda mahaki yumpham amukhana phangba ngamkhre Mars ki tang 13 phawba Aadhar card ki ming address na chingba semdok semjin toba yakhigani Manipur Assembly na ngarang the Manipur Name of Places Bill 2024 pass tawkhre Manipuri Lonbo Assam ki district marida associate official language oina lauthokibada khongjang asida saruk yakiba kudingmaki maphamda thobimal khangba udakli amasung Naharol Sahitya Premi Samiti Imphalna Kabiratna Dr. Lamabam Kamalgi mapok komon thoram pangthokre Lakhipur online YouTube channel gi pau sandok chaba ngasigi oinadi matang asida loijare